User Connection and Support Committee Kanglaipa ka khusamnarga inungal Drug De-Addiction Rehabilitation Center da Interaction ka Motivational Program ma gari makha lekai da leiba home asida pangthokrai Nomo-nomagi ising ichawgum hengalakliba COVID-19 asibu thengnana bahonabada implementation of effective COVID-19 countermeasure policy haibu wakatta ngasi lamdamasige mahairoi lop taruk AIMS MSU DESAM KSA MSF amadi SUP ki mahairoi singa ngasi su kai sampalai majamlai kai community hall da wakat mufam ma chathakrai More ICP bypass road structure and land committee na mapungoi ba thodang lauduna khung chaksinkrei no compensation no eviction 2018 survey pithopiu haina kholaw sing laukrei Moirang police station ki manung janba PHUBALA dagi nalon taba IBR road ki nakalda nupa amang ase yupung mga taba matamda thawi yamina siraga leremlei laikhidraba nupa adu PHUBALA awang maning laikai dagi kongrai lakpam apothe alias Biswanath chahi kunipan apopa ina kawi hari Lakadaba mara chemical asiga mari lena ECI na pirakpa pauta kamagi matungina enforcement team THOUBAL district excise na nisagi mayokta chathrakpa drive amo oina ngasi su local market alupa lesing tarama thoirong yogi doba yungau liter chamarom ngase yu fagat pangam